2016 fau the 3D films ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯄꯨꯊꯣꯛꯈꯤꯕ ꯆꯍꯤꯅꯤ 2009 ꯆꯍꯤꯁꯤꯗ 3D movies 10 ꯄꯨꯊꯣꯛꯈꯤ Sokumarna 1936 ꯗ ꯑꯦꯛꯇꯔ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯕꯣꯝꯕꯦ ꯇꯣꯜꯀꯤꯁꯀꯤ ꯂꯦꯕ ꯑꯦꯁꯤꯁꯇꯦꯟꯠ ꯑꯣꯏꯔꯝꯃꯤ 1936 ꯀꯤ ꯏꯇꯥꯂꯤꯌꯟ ꯐꯤꯂꯝ ꯅꯣꯖꯦ ቬꯒꯥꯕꯣꯟꯗꯦ Beggar's Wedding ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯅ 3D polarizing glasses ꯁꯤꯖꯤꯟꯅꯗꯨꯅ ꯌꯦꯡꯈꯤꯕ ꯑꯍꯥꯟꯕ ꯈꯣꯟꯖꯦꯜ ꯊꯣꯛꯄ 3D movieꯅꯤ 1953 ꯗ Warner Brothersꯅ ꯄꯨꯊꯣꯛꯄ House of Wax ꯍꯥꯏꯔꯤꯕ movie ꯑꯁꯤꯅ stereo sound ꯑꯃꯁꯨꯡ full color ꯑꯣꯏꯕ ꯑꯍꯥꯟꯕ 3D movieꯅꯤ 1969 ꯒꯤ ꯑꯍꯥꯟꯕ 3D adult movie The Stewardesses ꯍꯥꯏꯔꯤꯕ movie ꯑꯁꯤꯅ box office ratio-ꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯜ ꯇꯣꯡꯕ ꯐꯤꯂꯝ ꯑꯣꯏꯔꯤ ꯆꯥꯎꯔꯥꯛꯅ $1 lakh ꯆꯪꯅ ꯅꯝꯈꯤꯕ ꯐꯤꯂꯝ ꯑꯁꯤꯅ $30 million ꯇꯥꯟꯈꯤ Style Diva Rekhana public events-singda crimson natraga chocolate color-gi lipstick khaktamak sangki mathauda yamna punctual oiba actor Amitabh Bachchan na masamaki Filmistan Studios bu gatekeeper amasung watchman lakringaida masamana gate hangdokpa numit kaya ama yaukre naha oiringai actor Dharmendra Surayagi big fan ama oina ngaujarakpagi changdi Surayana kumba film 1949 gi Dillagi miles ama hena khongna chatuna nimfurak hanna yengki actor Dharmendra gi Han film 1960 gi Dil Bhi Tera Hum Bhi Tere asi kumbagi fish oina lupa yankai mathoi khak fangki Devika Rani hariba actress asina film making gi degree pairba han Bollywood actress ni $15,000 yogdana namkiba Paranormal Activity hariba movie asina $193 million hena tanki Titanic movie ki budget asi asengba Titanic tagi hen chauna changki Bruce Lee gi moves sing yamna thumanmana maram oirga film oina semlakpada slow khara chalandrabadi yengba fangamde Disney's film Tangle hariba asina Avatar hariba movie asidagi sel changba heli 1976 ki Rocky hariba movie asi subnagi numit kun mani da number loiki Actor ama oidringaida Bruce Willis private investigator oina thabak tawrami Terminator 2 hariba movie asida Arnold Schwarzenegger gi dialogue ki word amada chawrakna $21,429 piki Sylvester Stallone yamna lairarami mahakna mahaki huibu $50 da yonthoklami hapta amagi matungda mahakna Rocky film gi script pu yonthoktuna hui adubu $3,000 da amuk handoki Charlie Chaplin na Oscar fangkhiba matamda miyamdagi minute 12 standing ovation fangki Oscar history da khwaidagi sangba standing ovation oiri Terminator movie iba matamda James Cameron masagi mayum leiramde mahakna film adu direction tawjage haiduna writer amagi right adu $1 amada yonthoki The Matrix the Neo gi part loriba Keanu Reeves na offer fangdringaida Will Smith, Nicolas Cage, Tom Cruise, Johnny Depp amasung Leo DiCaprio da hana offer pirami Jurassic Park, Pulp Fiction, Forrest Gump amasung The Shawshank Redemption hariba movie sing asi October 1994 da chap manana fongki Keanu Reeves na The Matrix tagi phanglakpa mahaki $114 million salary dagi special effects amasung makeup staff sing the $80 millions pithoki Titanic look khroba matung numit 18 subada Saved from the Titanic haiba movie ama release tawki film sida kumliba actress Dorothy Gibson asi asengba Titanic aduda tonguraga hinghorabi nupi amani Indian Mars mission da sangkiba sel dagi Gravity hariba movie asi puthokpa sangkiba sel na hen ki